Kim Wall, achumbabu pamjaba journalist amani. Mahak asi icham chamba journalist amanate. Mahak wari libasu yamna pamjaba amani. Manakaya fangkraba reporter amani. Atat akam laitana mahakna. Losinduna layriba achumba singbu thidoknaba yamna kan honaki. Mahaki akiba laitaba thawna asina prithibi sinba thongna chattuna thijin humjinbagi tabak sing tawrami. August 10, 2017 da mahaki boyfriend ga donena Beijing da chatlaga mahaki career gi anauba chapter ama haunanaba thawranglami. Adubu mahakna chatringai mangoyana Peter Madsen ga interview tawnabagi khudong chaba ama fangnamki. Peter Madsen asi self-made scientist amadi submarine builder amakhak. Miyoi mayam amadi Peter Madsen asi genius amani hainiki. Mahak asi mayamna pak hek tawnadaba project amadi anauba thabaksing tawbagidamak maming chaddi. Mahakna submarine saki aduga mahakna yumda sajaba rocket space thagatnaba hotnariba misak amani. Maram sing asina mahaki followers volunteers amadi media attention na chingba si yamna wangi. Madsen asum haiki kadigidamakta miyoibna space ta thabagi thabak asi isana tawba ngamlaba sida government ngaidun laigidoribana. Adu asigumlaba anauba wakhalona yomlaba miyoy asigi maithongda amu kali khara tai. Mahakka yamna close oiba thabak tawminaba miyoy singa mahak asi pukling leptaba mayambu mana sasan tawba pamba amadi kariguma matamda mahak asi yamna hinadaba misak amasu oi. Kim amadi mahaki boyfriend Olena message ama lakpa matamda yamna harawjarami. Hairiba message asi Peter Madsen dagini. Mahak interview lawba adu ngasi numidang wairam yaragni haina hairaklami. Masi yamna tangna fangba khudong chawa amakhakni. Maramdi Madsen media da magi thabak thoram sing asi kaya haidoklamde. Kim asi China da chatkadorubani. Adubu mahakna Madsen sariba submarine amadi space project ki matangda interview lawbagi chance asibu manghanba pamlamde. Mahakna Oleda kuirekloi hairamni. Yamna bada pung ani hom khaktani haina hairamni. Mahakna Olebu magarone duna chatsi hain so haiki. Adubu Olena yaramde. Makhoi anina interview adu loiraba matungda thengadasi haina yanaki. Kimna UC3 Nautilus kauba Madsen saba submarine asida kakhatlami. Adubu mahak achibagi khayata changlibani haibasi khangjaramde. Icham chamna interview amakhak oigedaba asi thokhaningdaba thodok ama oina loisinki. Investigator singna Madsen na internet ta lona thigibasing adu khangbangam ki. Mahakna mi hatpa mioi begim nakpuk amadi nupida sathaba tamthiba crime kaya gi video yenki. Mahak achi mayangga manadaba genius ama oiba khak nattana yamna kinyai oiba aronba pusi mahing amada hingli. Kimna khangdabadagi psychopath amagi manakta chatluribra. Amadi masigi mihat asi mangjawna plan tawrabra. Numidang oislaklami Kimgi boyfriend Olena mahakpu halakpa ngaiduna lairami. Adubu mahak amuk han halakkide. Pungja kya ama hawkre adubu call amadi message lakkide. Karigumba thoganingdaba thodok khara UC3 Nautilus submarine sida thokli. Amadi yamna tabada kingai oiba chumbasi malem sinba thong khanglagani. Kim Walgi boyfriend Ole stop asi Kim ngaiduna lairi. Mahakki phone adubu Kimgi call amadi message lakpa haina toina check torami. Adubu karimata lakkide. Ahanbadi interview tawbada thenkiba oiramgani haina khalami. Amaromra journalisting asi ahing numidang khaiba natti. Adubu pungja kya housing khibadagi langtak naba khara fauroklami amadi karigumba khara thoklabra haina jingnaba faurami. Ahing matam oisalakpana pakhatfa horoklami. Kim asi pung kharagi mamangda yumda halakpagi matam oirabani. Madugi Olena boyfriend amana tawba pamdaba thabak ama tawki. Mahakna police ta call tawki. Danish authorities singna report asibu yamna serious oina lawrami. Journalist ama samudada mangkiba haibasi araiba matter amanati. Adubu problem ama lakhi. UC3 Nautilus asi track tawnaba pambai amata lairamde. Maramdi UC3 Nautilus asi government submarine oidaba maramna tracking system adusu manaramde. Amadi pakraba ipak asida pinpoint location thiba haibasi yamna luba thabak ama oirami. Mathangi numit ki ayukta apikpa nga fanaba jahas amana karigumba hanaga manadaba khara urami. UC3 Nautilus asi koge be manakta tawduna laiba urami. Adubu masida karigumba kharadi thokle. Submarine asi yamna thuna lupthab hawraklami. Asum tawduna UC3 Nautilus asi samudragi irol nungda lupthaki. Authority na Peter Madsen bu samudradagi rescue tawki. Adubu wahang amat thoklaki. Madudi Kim wal karaida chatkhe haibisini. Madsen na Kim dingrang numidang manak nakpada laiba island amada mafam chana thamnamlabani haina claim tawki. Adubu
masi maram chaba oidi karigidamakta kimna kanamatada contact taroktribano amadi karigidamakta submarine asi search tawba hawraklaba pungja khargi matungda lupkribano Nautilus asi deep sea pressure bu thengnaba ngamba mawongda sakhibani amadi submarine asina luppa haibasi karigumba aranba thawdok khara thoktrabadi luppoi authorities singna Madsen haidibu wari mayam asida yaramde makhoina mitmakna hobo miyoi CCTV footage amadi forensic evidencing review tawrami yamna tuna mahaki wari asida aranba khara yawra haibasi khanglami Madsen gi mathakta akanba pressure pibadagi mahakna hana thamkhriba wafam adu aranbani haiki mahakna anawbu wari amamuk haiki kim asi khudongthiba ama thokpadagi sikib kimna submarine gi khwaidagi mathak thangba mafam aduda kaba matamda submarine gi arumba thok aduda yesanbadagi sibani adubu kim asi mangkhibagi maram karigino amadi submarine asi yamna thuna lupkhribano expert singna thizalaba matung submarine asi thawaina manghan takhanbani kanagumba amana submarine gi ballast tank sing adu hangdoktuna lophankhibani hojikti tasengli Peter Madsen submarine adubu kanamatna thiba pamlamde adubu wahangdi mahakna karino losinduna thamnibasi kimwal mangkhiban numit tanani leiraba matung achumba adu thorakpa horuklami Copenhagen gi samudra mapanda khwang mathakki oiba hakchang gi saruk phanglammi maduda kok amadi khut ki saruk amata yaramde DNA test tawraba matung hakchang adu kimwal gi haiba khangba ngamki Peter Madsen hai khibising adu oidab ngakta oiramki Madsen kimbu mafam chana thambiramde mahak accident thokpadagi siba natte kemasi yamna tamthin hatkibani amadi hakchang adu kakhatki hojik yamna kiningai oiraba Peter Madsen gi motives amadi angakpa evidence mayamna mahakki punsibu language sensin khiba asigi matang khangminasi kimwal gi mathak thangba hakchang gi sarup phangkhibaga loinena Danish authority singna mi mangkhibagi thijinba adu lepkhirami madugi mahutta murder gi investigation oina tawba horakhi adubu khwaidagi achoba wahang adudi karigidamak mihat asi thoklibano tasenga numidang aduda UC3 Nautilus ki manungda kari thoki investigator singna karigumba amadi taseng le haib si khangli Peter Madsen na hairiba mayam asi oidaba ngaktani amadi masibu Peter na anobu wari amamuk hongkhidringai praman tawba mathau taribani police na akanba pressure pibadagi Madsen na kim asi submarine gi thongda yesilaga sibani haibudu aranbani haiki handakti mahakna asumna haiki kim asi submarine manungda carbon monoxide poisoning thokpadagi sikibani mahakna makha taki mahak laikhiraba si yamna laibak thiba thokdok amani adubu masina sumba taragadi karigidamakta mahak hakchang adu makak thatlibano amadi samudrada langthokhribano authorities singna Madsen gi wari adubu yaramde amadi yamna thuna forensic evidence singdagi kiningai oiba aseng kya khanglami forensic expert amargi matung inna kim gi hakchang da thang hanjin thinbagi asokpa dakfam kya ama hengnaki masi siraba matung da tawkhibani thawdok asi accident amanatte investigator singna Madsen gi submarine gi hard drive tagi evidence kya ama fangbangam masida yengbada yamna kiningai oiba video sing yauri masina Madsen gi yamna tamthiraba motives kya ama tagli authorities singna real life torture ngakak thatpa amadi yamna tamthina nupida ot neibagi video sing yauri video kharada nupi amabu makhorida thaurin laksinuna hardlaba matung hakchangi partsing bu khak thalami adu yamna kiningai oidibadi makhoi ani asi kimbu murder tawdringai mangoinena death tawki criminal psychologist amagi matung inna thawdok asi hanadagi plan tawduna thamlabani mahak crime asi bu karamna tawsige haina kuiraba matamdagi khanduna laglibani kimwal asi mahakna ihan hana hatke khanba misak natte adu Madsen tawge khanba crime adugi ihan hanba victim oiki Madsen interview tawbagi mingda kimbu submarine manungda pusinnaba lang thakibani adubu makhoi ani kha pakraba samudragi ipak asida ngairiba matamda mahakna full control tawkhibani mahakna fajana plan tawraba matungda submarine asida crime asi pangthokke khankhibani maramdi crime asi tawraba matung evidencing irai laina lochinba yagadawribani kim nanthokuna chenbagi upai amata laikide thokliba thawdok asi accident natte masi cold blooded murder amani haina prosecutor na phongdokhi kim walbu murder tawba tha anigi matungda diver singna mahaki makok makhut amadi makhong samudragi laimaidagi phangbangamki hojikti mahak kamdawna sikhi haibasi khangbangamne mahak submarine gi thongde yesinuna sibanate mahaki skull adu karimata tawramde masina tagli Madsen gi wari adu
oidaba ngaktani. Tha khara investigation tawraba matung Peter Madsen bu Kim Wall murder tawbagidamak trial tawki. Mahak asi premeditated murder, sexual assault amadi asiba hakchangbu lana handle tawbagi charge tawki. Phangliba evidence sing asi pukning chingsingai oiki. Oidaba mayam ama aduna Madsen masana masabu lang thaksaduna thuzaki. Prosecution details sing da matau karamna mahakna attack asi plan tawki. Matau karamna mahakna torture amadi murder asigidamak research tawki amadi kamdawna magi wari asibu cover tawna evidence mangan tak anki. Kim Wall asi victim ama oiki adubu mahak asi akiba laitaba journalist, storyteller amadi loving daughter amadi. Mahak ki legacy asi matam chuppagi oina lehauragani. April 25, 2018 Peter Madsen asi ponsi chuppagi oina kasum sangda leinabgi rai taki. Kim Wall gi tragedy asina thawna apiduna Kim gi family na Kim Wall Memorial Fund same ki aduga naha oidiba female journalist singbu support tawduna Kim bu kai khumna botki. Kim Wall gi wari asi samudragi irol nungda loisin khiba natte. Mahaki legacy asi mahaki matawgum achumba bu thiba miyoi singda matam chuppagi oina lehauragani. Wari asina mushilakpada Kim Wall na hairamba quote ama taminasi. We have to tell the stories of those who cannot tell their own.